KHERGAO MAKHA LEIKAI de yum Amagi Thongal da NGASI AYUK SHAKHANGDABA MEEOI AMANA KG ani Makhai Rom Lumba remote control IED ama Thamjillamle state bomb detection and disposal squad na ASHOI ANGAM YAODANA LOUTHOKLAGA POKHAIHANKHRE fresh na phangwa paw amagi matung ina bomb Thamjillamle ba yum adu M Dilyas Khan atopa ming tipu koba MEEOI amagi yum ni thodok thokpam adugi manak nakna thetpa CCTV camera ge footage amagi matung ina bomb adu mamai mamit khumba SHAKHANGDABA MEEOI amana ngarang amasung ngasigi ba hingnong yai matung pung ani Makhai Rom taba aduaida Thamjillambani hairi ngasayuk bom adu miyamna thengnarakpadagi police ta paw piki paw adu hek phangbaga Porampat police station gi team ama laktuna yangsilaba tungda potsak adu bolom achauba bom yauramba yabagi chingnaba laibadagi state bomb detection and disposal squad gi expert sing kauduna ayuk pung taruk Makhai Rom taba aduaida akanba section thoranga loinana diffuse tawki bom adu gi manungda 12 volt high power source ama RDX explosive sing RC circuit detonator ahum amadi splinter kaya yauramba thengnaki improvised explosive oibana potsak adu seize tawbada khudong charoi daba laibadagi ngasa yupung 3 yankhai rom tabada awachingi mafam amada akanba section thaurang marakta dispose tawkhre haina supawas na makhatari